Laishram Bashan amadi mahaki loinabi Thoibi hingnanabagi lanfamda amadi nungsiraba masa ahum mi oinanaba Imphal da laktuna sen tankhi. Bishnupur District ki manung sanna leiba Chairen Leingang da leiba Laishram Bashan ngasidi fifam sadraba punsi ama oire. Loinabi amadi mahaki masanupa hanati karisu tauramde. Adubu Thoibi haukiba sahi 2014 dagi naraktuna laying naba honari ngai sairakta masanupa Roshan amuk naraktuna ngasidi makhoi ani mit udraba punsi amada wana leiri. Wabadi yam ware aduna masagi haibam khangdi ai sigra sirbam khaleba haibam khangdabanina adai ngasagi masi upai leitana hauski oktor mazo istain chalaga hare tamo isa azi lokthok ngamdre amta lokthok piu hadana haikan sida ma lokthok pire aduga yumda tambakana ngasagi hidang nungdaki problem ama burasu lekaina dum karkaradi aigidamak pangbire Laying naba honabada lainanaba yum inkon yon kibadagi laifam leitraba Bashan laikai miyamna piba lam amada miyamna sabiba khangpok amada punsi leli mahaki nungsiraba masanupi ani Roshibina amadi Roji tagi tungi punsigi khanbada laiman oiri amaromda mit tanglaba nasu tadraba mahaki loinabi amadi mamit ukhidraba masanupagi hotnabada asuki matik awaba oire mamasu mamil udaba asu mu urukdaba adi isa singsi laik tambang amalaktre laik tambang ngamdabadai inaw singsi lao yumda lao adana yumda kumdare khoi yumda kumdarakan hauti yumda leirisin sarkar gi maigai dagi aina pamjabadi laukhotpa yaba pangba yaba mateng khara pangbiyo haidana kaisu khangjadabani khoi aduna kai karino khara athuba matamda pangbiyo haina sarkar gi maigai dagi haijari Class 10 thananaba thorang tawriba Roshanna mahaki haksang sumaina oiramba natte mahaki mit udribasi laying duna fahaningi mahi masing makha tana tamba pami haina pungning nungsina phongdoraki su dagi michi doctor na hamna di moi khetse hai khet pajeda paisa du laita brina aina khet padi ngamge imano me amarok tagi aina min udre leje thamang amuk sur moin phone de dum tawire aina di me amarok tu yauding ngamdu ke kushale makhoi oiriba imungi fivam apokpi amadi mahaki punsigi khanbada yamna wai Chief Minister na awaba si amukta ubiduna mating amukta pangbiu amadi laying biu haiki Laitalare khangba honorable CM na aibu doctor da amtang pubiduna laying biradi punsigi kaujaro saro Laibangna oikiba Laishram Bashan ki imung ngasidi yengbada asuki matik pungning nungsiningai oire karisu khangjadriba Bashan ki nungsiraba masanupi anina apokpi mamagi amadi mabungi seba tauri sana thaknaba thong thakpagi thabaksu maipunari imung aduna sakargi oiba ana layengi khudong saba amata fangdana leikaina yengbirakpa kharana hingli pukchen saurabasing amadi sakar asina mateng kharada oirabasu pangbirakani haibagi thasaba Bashan ki thamoida laihori mahaki wakhanda pogliba asimak sakargi amasung mari leinabasingna kariumba kharadang mateng pangbiragadi hairiba yumasi kharada oirabasu mateng phangani haibagi thajaba Laishram Bashan gi thamoida leihori camera person Roshan ge loinana paudam jariba video journalist Navakumar Khawpam